Miss Paodam Meng Tabiriba Kwai Punumapu Taram Noksabagaloinana Kurumjari, Masigi Maru Pauda. Tara Nitoi Rak Suba Manipur Polo International Ngasi Chief Minister N. Birena Hodokre. State Level Healthy Baby Show Competition 2018 Pangthokre. Loinana MC Mary Kom Aiba World Women's Boxing Championship ki Final Sangkre. Mapungoiba Paumu Pizari. Sangai Festival ki saruk ama oina chahi khudingi mapal gi lepak singna saruk yaduna pangthokpa tarani thoirak suba Manipur Polo International ngasi Chief Minister N. Birena mapal kangjibungda hodokre. Hodopagi thauram ama mari leinana CM na hai kuntrahumdoi AD gi matamda leramba ningthau nongda lairen pakhangbagi haktaktagi masana si sanaba horaki. Ngasi Manipur da pangtholiba Manipur Polo International da mapalgi lebak singi sanaroi singna saruk yaba lakliba asi thagatningai ni masana asida sizinariba poni Manipur lengakna yokhatnaba akanba midyeng thamli ngasidagi haudogliba Polo International Tournament asida mapalgi lebak South Africa, Chile, Kenya, Argentina, France, Poland, Germany, Australia, Thailand, Morocco yauna tongan ba lebak singna saruk yari. Polo tournament asibu silaba Manipur Horse Riding amadi Polo Association na lauriba thaudang aikhoi punamakna thagatpham thoi loinana lamdam asigi haurakliba mirolda achoba kanaba ma piragani. Thoromaduda Yaski Minister Letpau Haukip Tourism Corporation of Manipur Limited ki Chairman Dr. S. Ranjan Susaryaki. Amaromdasu lengagasina ihan hanna Sangai Festival gi mari leinana Japan yi Oiba Sumo Wrestling ngasi Kuman Lampak Indoor Stadium da Manipur gi Chief Minister N. Birena hodokre. Hairiba Japani maming leiraba masana ma oiriba Sumo Wrestling asida wrestler Marina Sarukyaki. Wrestler asigi arumba kejina chamaga maudraga nithoini makoi singasi festival asi Sarukyana ba honabada makoi gidamakta tonganba flight leinaba yum amade chananaba chinjakna chingba sinduna ihan hanba oina Sangai Festival asida Sarukyana na ba honabani hairi. Haudopagi thauramasi Chief Minister Birena haike sumo wrestling ase Manipur Sangai Festival asida amuk fauba tawdribana saruk yahanbane Japalgi kangu ase Manipur ga yamna nakpa mari thamba pambadagi maruoina wrestling ase sinbani. Amaromda Manipur da hanba oina pangthokliba sumo wrestling yengnarbagi damakta ticket kangnaba honabada awaba oiki. Tayal Films na Manipur Tourism Department ka khusam naraga Sangai Festival gi manung channa ngasidagi Sangai Photo Festival kanglada hodokre. Lakliba tang kuntaruk fauba hodokadoriba Photo Festival ase hodopagi main function kangla holda pangthoki. Thoromaduda Mahud Minister T.H. Syam Kumar na athoiba mitung oibaga loinana Tourism Corporation Manipur gi Chairman Dr. Sapam Ranjan na thoromapu aduga Nazar Foundation New Delhi gi co-founder Prashant Panjarna akhanaba mitungoina saryaki. Photo Festival asida British na namlamba photo sing yauna tongan ba photo kayasu utki. Ekoi tungi mirona ngasik photography exhibition yona kanda we need to do something what our forefather has done earlier. Sine koina khwaidagan moruina koina khanjabase exhibition asigi entire themes and idea is that learn from these exhibitions and love your country. Ngarangdagi haukiba Manipur gi achauba festival ama oriba Sangai Festival da mima nadraba singi stall ama fawba pibidre haina Disabled Development Association Manipur na penda fongdokre. Sangai Festival da DDAM gi oina hangkiba stall ama bu Bank of Baroda na famjilamba thawong yaningdaba utuna ngasi Disabled Development Association Manipur DDAM gi General Secretary Mohammad Yunus Khan na paumisingda haikibada chahi khudingi Tourism Department na sinduna pangthokliba Sangai Festival akhanaba
oina mimanadrabasinggi stall adumak lawi handak chahigi oinasu department asida stall ahum pibinaba che thajaki adumoinamak che tharabasu DDM da chapchaba yani yaroi haiba matam chana khangalakide tungda department asigi mari leinabasingna yarani haibagi thajaba piraktuna DDM gi thaumi Nepal gi stall hangbagi card saraki adubu sangai festival haugadaba numit nini da ngaisilak matam chaichat taraga mapal faubada stall hangnaba chapchaba mafam pirakte masigi matungda nunganba numitasu tourism gi department ki director amadi under secretary unaduna stall gi chapchaba mafam pibinaba haijaruduna laki matam aduda sumari leinaba singaduna mimanadraba singi di sumsoi soidana yagani nakoi gi famningba mafamda fambagi ayaba pigani haina thajaba fauba piraki tungda sangai festival hauba ngarangi numit asida DDM gi thaumi singna pot pusinduna stall famnaba haiduna mari leinaba department mioi singda hangbada stall ama ikhoi gi damakta sinbiraki stall asidi yamna khuba hotel singi mayongnaba oina amadi pot leithok lesin tawbada khudong charoidaba mafam amada sinbiraki department ki thawong adubu DDM na yaba ngamloi haibadagi department na nakoina famningba mafam amada fammo madu nakoigi oina lauro haina thajaba pirakpadagi ahangba mathiduna stall phambada natana pochai fauba yonba haurame adumak adubo laibak thibadi ngasi ayu DDM gi oina hangkiba stall sidoktuna Bank of Baroda gi stall oina hanglamba asidi nungaite mimanadraba singbo hanthana yengba yaningde sangai festival gi mimanadraba singi stall ama fawbada bibidaba masidi mimanadraba singbo hanthana adumak yengli takpane Manipur lengana mimanadraba singi damakta thabak thauram kaya paikhalle haina laurabasu ngasi sangai festival da yengliba mimanadraba singi miyeng asina lengak asina mimanadraba singi damakta karisu khande takle asuk chawkraba festival asida mimanadraba singi toilet fawbada thambidaba amadi right of person with disabled act 2006 ki makhada mimanadraba singbu manaba miyeng yengnaba lengakta memorandum kaya pisalabasu thabak oina pangthoktre haiki amaromda DDM gi stall oirambadegi Bank of Baroda gi stall oina ngasi ayok phamhanba duga mari leinaba bank asigi official na phongdorakpada haujik chayene hariba stall number mapal amadi tara ase tourism department na bank asida allot tore haina tha asigi chayjat kunda khangalaki basiga mari leinana bank ki oiba thabak thoramna ngarangmak lakpa ngamaudarbasu ngasi ayok lakpada aikhoida allot toba stall asida DDM gi stall famjilambane matam madudasu tourism department na tholiba chayena basigi matangda hanglubada department asina nakhoida allot toba stall ni fammu hairakpadagi famjinkhibane amadi TVdana chayetna riba asi athubada loisinbiyo haiki Jindari sarkar sin laure disable singi damtare koina thabu mayam pakhal disable singi koina hanthana yengram te moi damta achoba koina priority mayam khudong ja pire karam jaga re priority pi bagi chini maru oina moina khudam haiba priority supi pi de sangai festival ta chini manipur gi asuyam chaw festival disable gi phida pi jache disable bu khongaung no chini right to person with disability 2016 gi matungina aikon memorandum kaya ma pisa laga cho hojik lairiba honorable chief minister sibaba disable khongaung no jaw wisine nani National Health Mission Manipurna Mission Director amadi SHS ki staff sing asinduna ngasi nyongchil lamfel gi RD wing holda state level healthy baby show competition 2018 pangthokre thoromadu da health and family welfare gi minister langpolakpom Jayanta Kumar na haike lengaga ma haibasi miyamna lengak sembani jangjang lauba khunaya ma semna bahona bada mama mapa halloiba singna masa mau faba Lainatina leitaba angang semba mathautai masa mau phaba angang ama haibasi mapal thongda masa noina ubadu nate manung sengna lehenaba honabada mama mapa singi thodang changi competition adu category ahum thona khaidoki hanba category oina tha taruk tagina tara mathoi fawbagi ani suba category dana tha tara nithoi dagina kunmari fawbagi amadi ahum suba category dana tha kunmari dagina kunthra ga taruk fawbagi ni Changdamna baduda tha taruk tagina tara mathoi fawbagi oina Thobal district ki hairoktagi L ibungo gi machanupa L James Singana ahanba tha tara nithoi dagina kunmari fawbagi na Chuchanpur district ki Molkoi dagi Tonglun thang Dauses ki macha Kopichungar social na hanba amasung tha kunmari dagina kunthra taruk fawbagi oina Sagolbandagi S Kennedy gi macha Soraizam Sinchoina hanba takhi
Thoram aduda NHM State Mission Director H. Bandana Devi, IAS Amadi Health and Family Welfare Services Manipur gi Director K. Raju Singasu Sarvyaki. 2019 da pangthokadaba Lok Sabha election ga mari leinana ngasi moredagi kilometer 60 maya change manung hanjinna leiba ti Vongmol Kunda EVM and VVPAT machine sizinabagi awareness campaign ama mafam aduda pangthokre hariba campaign asi electoral registration officer ERO Technopal ADC moregi makhada chatharakpani ngasi gi awareness campaign aduda ADC and Bankim Singh SDC Haisnam Romeo More Police ki OC Lekhohau Wi-Fi amadi atopa ERO Technopal district ki staff kayasu sarwyaki awareness campaign aduda ti Bongmol Khunda leiba vote hadabagi right leiraba khunja kaya ama sarwyaki awareness campaign aduda voter singna karam haina vote hadagani amasung EVM amadi VVPAT machine sizinabagi mawongsu tambiki awareness campaign asi ngarang Kwata village tasu pangthokhi loinana hayeng ti Jongmunom village tasu pangthokani hari Hojik lamdam asida lawfam kayada law lokpa yanarbasu mafam kharadadi law lokpa yadre fausing phawam ngakta satle maramaduna Manipur lenga ki mari leinaba agriculture department na ningthamgi mahi marong thanaba marumarang pibiu haina Manipur Progressive Farmers Association AMPFA na Manipur lenga amadi mari leinaba singda appeal tarokli ngasi Manipur Press Club ta pangthokpa pawgi mifam amada AMPFA gi President L. Dhanana Paumisingda Makatana Haike Kumsi Chayasi Nong Dadabana Maramoiraduna Low Singubada Low Satpa Ngamdre Aduga Low Satpa Ngamdaba Sina Maramoiraduna Low Lopa Matamda Chatok Lake Karigumba Low Salabasu Maru Changbang Ngamdabadagi Manipurgi Lyra Balomi Mia Asuki Matik Awabo Mayoknare Maramasina Handak Ningtamgi Matam Lakpa Rabi Krobasida Marilainaba Department Namadi Lingana Marilainaba Scientific Waiba Policy puthokpiduna lairaba lawmisingda mahut sinba yaba haibadi gehuna chingba tongan-tonganba marumarang sing pibinaba appeal tawbaga loinana marumarang sing ase lawmi miyamda November tha sigi manungda pibiu haina makhatana appeal tawki marumarang piribane haiduna yawsang matungda aber thungbagi mawongda chahi khudingi chathaba thawong adudi tawbigano maduna lairaba lawmi miyamda asuki matik awaba chaitheng nangba oina thokani masida natana lawmi singna changkiba senpham hanjinba ngamloi maramaduna lairaba lawmi miyamgi yenglaga athuba matamda tha sigi manungda mari leinaba singna lawmi singda ningthamga chanaba marumarang sing pibiu haina mahangna makhatana appeal tawki Manipurda leiriba lawmi singna matamatamgi pothok puthokpa matamda ising yamna mathau tai maramaduna lawmi singi awaba kokna bani haiduna lengakna semkhiba scheme sing mathau tahollaga lawmi singna tawjariba sing chathok henna lehenna ba honabiyo thabak ase tawna ba honabada ising yaudrabadi thabak amata oiroi masi tawdrabadi Manipurda nongma natragana nongmadi anisuba chak tangbagi thaudok lakloi hainingai leiti haina mahana makhatana phongdokhi Rabi group asida ekoi mahut sinba yaba gihuna singba maru marang sing ekoi Manipur gi lawmi miyamda masi hantak laiba hojik chaliba November tha sigi manungda ekoi phangan biu haina All Manipur Progressive Farmer Association gi makaidagi thanganjari Manipur lenga ki bakhada leiba matam kuina lauksindana added college oina leiraklaba state asigi college mari Waikhomani Girls College Thawal SK Women College Nambol Southeast Manipur College Komlathabi amadi More College More gi oja singna ahumlak subo oina ngasi su college sing asibu mapung faba college ama oina lauksin biu haina WMGC Thawalda wakat mifam chathakre for Government Aided Teachers Association FGACTA na sinduna chatharakiba wakat mifam aduda saruk yaraduna association gi president Irom Ghanashyam na phongdorakpada college sing asi sarkar na lauksin bada matik charaba chahi kunthra Nepal nifu suraklaba college ngaktani chahi asigi March thada sarkar asina college tarupu laukhat bikhraga chingi college ani amadi nupi macha singi college ani buna makhatana verification tawraba matungda laukhatkani haina decision lokhibani laibuk tibadi Directorate of Higher Education Yuna chahi asigi April kun amadi kulumdoida college mari asigi lauba loikraba verification report ado ngasi tha tare Nepal henjilaklaba phawbada pikhatpidaba asina oja singbu
henna langtang halle maramasina atuba matamda Directorate of Higher Education Yuna verification gi final report government da langkhat piduna college mari asibu atuba da sarkar na lauksinaba sinbiu oja singi wakarasi lengak na tabidrabadi ngasi hayeng haiba naidana association na Directorate of Higher Education U gi office da office so lonsin bayauna democratic oiba khongjang kaya sangsinaba firep laure haina phongdorakli ngasi wakan bifam atuda oja singna implement cabinet decision save the future of the students. We demand immediate conversion of 4 colleges haina thaba placard sing sizinaki hariba verification process tawbon loiraba thatare nipan suraba adugumba report adu mapung phara langkhatabana maram modana college sing asigi conversion tawboda achauba apanba ayatpa mo oiri director education yuna hariba verification process ase tuna losin biraga government gi mafamda aroiba report thagat bidragadi aikoi ngasi hayeng haiba naidana aikoi oja singna director gi gate ta aikoi oja mayam ngasi phamiron bi phamase aikoi sine process ase director gi gate ta koi phamjagani Pokso Act amade Right to Information RTI gi manungda legal awareness pibagi thauram amang ase District Legal Service Authority Imphal West amadi Delta Foundation Trust na sinduna Delta Advanced School Kwakatel da pangthokre thauramadu da DLSA Imphal West gi expert ke asu sarbyaki ngasi gi thauramadu Pokso Act amadi RTI karino masina miyam da kari kanaba piriba kari tauba yaba haibagi matangda angangsingda khanganabagi damakta pangthokpani haina school asigi principal G Binitana phongdoki right to act akoigi right to information kaina mayam makhan leiba makoina kari tauba yage akoi right su khangjaba duty su khangjaba aduga akoigi tawum thokwa akoina kari complaint tawraba haibana chingba aduda natana akoina kari tawudarabasu adegi tawragana kari tauba yabage haibado madugi matangsida moi aware oijana baina sinjabani All Manipur Handicapped Persons Welfare Association linkatkiba chahi mapal surakpagi common palan thoram ngasi Konjeng Lekai Community Hall da Nauria Pakhang Lakpa SG MLA Subhash Chandra na thoiba meeting oiduna pangthokre thoramadu da Youth Council Manipur gi President N Nimaina thoromapu aduga Hairangoi Thong Jila Parishad ki Pradhan KSS Romita amadi Monsangai GP gi Pradhan S Nandesori Debina akhanaba meeting sing oiki Thorongi athoiba meeting gi warol piraduna MLA Subhash Chandra na haiki Ekoi lambi matadegi labani he ekoi aroi begi pangkhaida sat khidawa la bisu amatan adu ekoi na leminari ngai ekoi nusi sanana amanna babu sagamina leitalaira awa anna ono mateng pangnaraga hingmagi punsigi mare punsigi mahabuni ekoi na Mathang Sahida Sri Guru Nanak Dev Ji gi Chamanga ga Yankairak Suba Mapo Komon Palan Paksana Pangthoknaba Prime Minister Narendra Modi na chair loba cabinet na wareb ama lokre Malem gi amadi lebagasi gi mafam kayada pangthokadaba palan thauramasi state government amadi Indian Mission Abroad na thabak siminagani haidi Punjab ki Gurdaspur district agi international border faubada Kartarpur Sahib corridor Semgat Kadauri corridor asina Guru Nanak Dev Ji na chahi Taragataruk len kiba Pakistan gi Rabi Turel gi Torban da leiba Gurudwara Darbar Sahib Kartarpur faubada pilgrim sing na chatpang amhalagani Guru Nanak Dev Ji ga mari lenana Sultanpur Lodi town buso heritage town ama oina Semgat Kadauri Amritsar da leiba Guru Nanak Dev University da Interfaith Studies ki center ama lingkhat kadauri United Kingdom amasung Canada da leiba University amamamda Sri Guru Nanak Dev Ji gi chair sing thamgani hairi New Delhi da na Guru asigi punsi amasung mahangna tambiramba singgi matangda international seminar ama pangthokani Union Home Minister Rajnath Singh na haikibada Gurdaspur district ki Dera Baba Nanak Tegina international border faubada Sagadauriba corridor asi central government funding dagini Handak nonglai nusiki gazana mangan takhan kiba sing ado semgat sagatnaba center na lupa crore lising taraga manga bibinaba Tamil Nadu gi Chief Minister Idapari K Palaniswamy na Prime Minister Narendra Modi da hijakre nonglai nusida na Tamil Nadu gi Kaveri Delta district taragani thoida chauna amangata thokhanki mioi
humfuga humdoi ki ponsi lomhanki aduga mioi lising cha kaya buna mayum makai lehan kidre pungda kilometer samaga kunyang na sitpa nonglei no sit gajana Tamil Nadu amadi Puducherry da amangata thohan kibasing adu center da team tharaktuna yenglana basu CM Palaniswamy na PM Modi da hajaki Thanjavur Tiruvarur Nagapattinam amasong Pudukkottai district singda ka hena soki aduga soklaba sing lising kayagi mahi marong mang taki aduga state adugi mafam kayada power supply mangan kre aduga electric pole lising marifuga taruk chatre somna ani distribution transformer chanipal ga nifu mato amasong electric substation chani henbana nonglei nungsit kajana manghan takhan kre hari Hauji New Delhi gi KD Jadhav Stadium da chathariba aiba World Women's Boxing Championship ta India gi boxing legendary MC Mary Kom na North Korea gi Kim Yang Mi bu KG Nifu Nepal gi category da semi final da maithiba piduna championship asi final changki duna mathangi taruk soba gold medal gi asa hena wangkhat kre Sahi kuntraga manga surabi angang ahungi mama oiribi Manipuri asina ing lisingani ani dagina ani lisingani tara fauba thangna na world champion oiduna gold medal manga phangkrabani District Sports Association Kakching Nasinduna Association asigi playground chathariba ahum suba division football league 2018 gi ngasi sanakiba hanba ground gi match WYU Kakching na UCC Kakching bu panjal ahum amada maithiba pikre YWU gi panjal singa do chinglena match ki minute nipal manos na minute kungani thoi amadi Piyojit na minute kunmanga chatpada sanki aduga UCC gi panjal aduna KSH Gobin na minute taraga nipal chatpada sankibani ngasi sanakiba ani soba ground gi match tana PSYC na KTC Kakching bu panjal ahum soinoda thoikre PSYC gi panjal singa do DK mongam na minute tara manga D consem na minute kuntra amadi CH Aishom na minute humfugo ma thoi chatpada chankibani Jalerong Football Association Imphal na Sindona Thau Sports Complex Imphal da chathariba taranithoi soba Jadonang Memorial Football Tournament 2018 gi pre-quarter round match ki ngasi ayuk Sanakiba match ta LKCC Langthabal Khopumna KPT V Kumji Part 5 po Mari Sonoda Maithiba Pikre Tournament asigi ngasi nongthel Sanakiba ani suba pre-quarter round match tana S KYC Saumbungna LFC Longjang FC bu ama Sonoda Maithiba Pikre duga tournament asigi pre-quarter knockout match hayengdagi sanaba horogani hayeng ayuk RYC Ragailonga LYC Lubanglonga sanargani aduga hayeng nungthilna DFC Dugai Pangjong ga CFC Chunangphung FC ga sanagani hai Aroibada marupau umhonna pizari Taranithoi rak suba Manipur Polo International ngasi Chief Minister N Biren na hodokre State level healthy baby show competition 2018 pangthokre Loinana MC Mary Kom aiba World Women's Boxing Championship ki final changkre ngasi damak tadi image Paodam loisinjari miyambu mohanna khurumjari